ꯍꯧꯈꯤꯕ ꯇꯥꯡ 4ꯗ ꯀꯣꯇꯨꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯕꯔꯃꯤꯖꯗꯒꯤ ꯂꯥꯛꯄ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯅꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯃꯔꯨꯑꯣꯏꯅ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 4ꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯍꯧꯈꯨꯜꯂꯦꯟ ꯀꯤꯞꯒꯦꯟꯅ ꯍꯥꯏꯈꯤꯕ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯅꯧꯕ ꯗꯤꯃꯥꯟ ꯅꯠꯇꯦ꯫ ꯁꯣꯛ 1919 ꯏꯅꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯗꯤꯃꯥꯟꯅꯤ ꯍꯥꯏꯔꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯅ ꯊꯤꯖꯤꯟꯖꯔꯨꯕꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨ ꯍꯥꯏꯕꯁꯤꯗꯤ ꯁꯣꯛ 1913 ꯏꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯏꯅꯈꯤꯕ ꯁꯣꯛ ꯇꯥꯔꯤꯛ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯍꯤꯁꯇ꯭ꯔꯤ ꯈꯪꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯄꯣꯏꯟꯠ 5 ꯈꯛꯇꯅꯤ꯫ ꯄꯣꯏꯟꯠ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯄꯣꯏꯟꯠꯗꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯔꯤꯕꯁꯦ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯁꯨ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯕꯔꯃꯤꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯃꯥꯏꯊꯤꯔꯕ ꯕꯔꯃꯤꯖ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯊꯛꯇ ꯗꯤꯃꯥꯟ ꯇꯧꯔꯝꯒꯗꯒꯦ? ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ, ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯝꯁꯤꯟꯕꯗ ꯑꯣꯏꯔꯔꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕꯁꯦ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯀꯔꯝꯅ ꯋꯥ ꯉꯥꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯦ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯣꯏꯗꯕ ꯀꯌꯥꯅ ꯄꯔꯦꯡ ꯂꯦꯡꯉꯒ ꯆꯝꯖꯈ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯣꯏꯗꯕ ꯍꯤꯁꯇ꯭ꯔꯤ ꯂꯤꯁꯟꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯕ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯕꯨ NSA ꯄꯥꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ? ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯑꯣꯏꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯕꯔꯃꯤꯖ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ, ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡ ꯑꯁꯤꯅ ꯉꯝꯈꯩ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯔꯥꯟꯗ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯋꯥꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ? ꯁꯣꯛ 1919ꯒꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯣꯛ 1913 ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗꯅ ꯀꯨꯀꯤꯒꯤ ꯂꯥꯏꯔꯤꯛꯇꯅ 19 ꯏꯔꯤꯕꯁꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯀꯨꯀꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯔꯜഡ് ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯔꯕ꯭ꯔꯥ? ꯑꯆꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕ, ꯑꯆꯨꯝꯕ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯕ ꯀꯨꯀꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝ ꯑꯃ ꯂꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯀꯨꯀꯤꯒꯤꯅ ꯁꯣꯛ 1919 ꯑꯣꯏꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯒꯤ ꯁꯣꯛ 1913 ꯏꯅꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯊꯝꯖꯒꯦ꯫ 24 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1826 ꯕꯔꯃꯤꯖꯁꯤꯡꯅ ꯃꯥꯏꯊꯤꯕ ꯐꯪꯈ꯭ꯔꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯒꯤ ꯁꯣꯛ 1913 ꯏꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨꯗ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯔ ꯑꯥꯔꯀꯤꯕꯜ ꯀꯦꯝꯕꯜ ꯂꯣꯏꯅꯅ ꯕꯔꯃꯤꯖ ꯃꯥꯏꯀꯩꯗꯒꯤꯅ ꯕꯔꯃꯤꯖ ꯒꯕꯔꯅꯔ ꯃꯥꯏꯀꯩ ꯑꯅꯤꯗ ꯌꯥꯅꯗꯨꯅ ꯏꯅꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯄꯣꯏꯟꯠ 5 ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕꯁꯤꯅꯤ꯫ ꯏꯅꯔꯤꯕ ꯄꯣꯏꯟꯠ 5 ꯑꯁꯤꯗ ꯀꯔꯝꯕ ꯄꯣꯏꯟꯠꯗꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕꯁꯤꯅ? ꯅꯈꯣꯏꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯤ, ꯍꯤꯁꯇ꯭ꯔꯤꯕꯨ ꯄꯪꯁꯦꯝꯗ ꯁꯦꯝꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯦ ꯇꯣꯛꯂꯁꯤ ꯀꯩꯗꯧꯕꯒꯦ? ꯀꯨꯀꯤ ꯃꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯈꯤꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ꯫